Tribal Maheiroi Shing Pipham Thokpa ani SHUBA phase ki scholarship ki Shenpham LAKLIBA TANG mapan PHAOBAGI MANUNGDA Pithokpiyu HAINA All College Tribal Student Union Manipur gi Human Resource Secretary WICHAMDINBOU CHARENAMEI na PHONGDORAKLI hiram asigi matang da Manipur Press Club ta pangthokba pawgi mifam amada wafam asi phongdokladuna WICHAMDINBOU CHARENAMEI na hai kumjali singani kungani thoi kolumdoi gi oina TD gi makhada College Maheiroi Shing gi scholarship asi ahanba phase ki oina mamang chahi gi October thada pikhi Madugi matung ani SHUBA phase ki scholarship asi December thada piraba yai hairambadagi hauzik February loisilaklaba asi PHAOBADA Pithokpagi wafam leite hiram asigi matang da mari leinaba department ki official sing da haijakiba leile maramaduna LAKLIBA tangkun ga mapan PHAOBAGI manungda ani SHUBA phase ki scholarship ki Shenpham Pithokpiyu karigumba pidaba thoklabadi mathau taba khongjang sing changchilakani haina mahanga makhata khi akoina student community ki on behalf da makoi ki pendaba kaya laibuduna ngasi akoi ase press meet tawjabani hanasu akoi concerned department da su chacharaga kaya rak haijakre adubu hojik phauba akoi gi moina assurance di pirakre athuba matam da phangani expect obse December last expect taw and hairami January da mo expect taw and hairami adu hojik phauba su phangdri aduna hojik ki leiriba 29th of February asima mangda scholarship asi sanction tawdaba taradi akoina any forms of democratic means tagi agitation taw thagani habase ngasi akoi asida laaga declare tawjaba